Image pau da miyang tabiri basungbu yumnam Anuradha Devi ne kono khurumjari housing maroi ba pau da Chief Minister Nongthoman Birena Basic Life Support Ambulance taramanga yanthokre amadi video conferencing ge kuthangda Mangkang Festival 2021 hodokre Wangjing Lamding Bazada marks uptabasing fine thiantana marks open kre loinana COVID-19 thengnabada Armed Forces singna kari thodang loba yabage habige matangda Defense Minister Rajnath na video conference ke kuthangda khanana nekre House Pausan episode. Chief Minister Nongthoman Birena Basic Life Support Ambulance tara mga toga-tongamba medical officer sing dayan thokre ngasi Chief Minister Secretariat ke nongsup thangba thongda pangthokhiba ambulance yan thopagi tharamduda advisor to Chief Minister Health Dr. Sapam Ranjan Kaksing Assembly Constituency ke MLA Amar Ramesho Principal Secretary Health V Bumlon Mang Director Health Dr. K. Razo Amadi NISI DCL ge General Manager Colonel Sanjay Kumar Surugaki. Ngasi yanthokiba ambulance singdo National Highway Infrastructure Development Corporation Limited NISI DCL na donation tarokibni. Taramda da wangaladuna Chief Minister Nongthoman Birena haiki state asigi oina medical oxygen matiksana lady state asida housing D-type cylinder lisangamaga sumna murpudara nipan oxygen concentrator merchant janigani punitoy ventilator marpudara lay masigi mathakta oxygen generating unit ahumsu hapsin bagaloinana siza hospital da oxygen puthongna ba permission supirak lay haiki Chief Minister na makata kibada state asigi remdesivir medicine ge stock so marangkaina lady hayeng so vial lishingama thunglaragani Zanims da house COVID pamung chamalai aduga rims dana yangkhaini tholai masagi mathakta district hospital punamak amadi atai private hospital singdasu COVID vaccine leide haikibagloinana lamdam sigi miyamna isagi thaudang masak khangnaba amadi COVID ki sana kanglo matik sana chanabasu abel tawki Chief Minister na high COVID-19 pandemic ase haurakpada state sige healthcare center sing amadi district kyada ambulance leitabge awaba mayonaki adubo state government athubada ambulance taramari leirubadage pandemic asibo thengnabada yamna effective oiki haujikti district kudimakta ambulance leire ngasi NIHI DCL na pidagleba ambulance sing asi thadana state sida advanced life saving ambulance taranitoi amadi basic life saving ambulance taramari leire Masigi mathakta ahen by ambulance sing so home isolation tawriba patient sing yangsina bathamli matamgi darka lerakpada district singda season anaba ambulance sing so pinaba government sina kanari haini su Chief Minister na phungdoki amda rural area da leri basili na jimsu yam thawoina de khudai ma selaga masida da kwaja moi manga tara phammaga jwar sanaraga leibugumba adagi punsil laga laikai da phambagumba gi pot so many akhoi keno da Facebook da social media da wi Haiba kacin leirap puna magdudi police na loin changbudi ngampote. Aduna my earnest appeal to prevent and to save from this dreaded COVID. Akhoi isa na police hoise, akhoi isa na nurse hoise, isa na doctor hoise, isa na tawgada ba thabak to khangna ramadi. Puna mag loin defend to ngamni ebe masima mayam na appeal tongningi. Chief Minister Nongthoman Birena Singana Chief Minister Secretariat tage video conferencing ke kuthangda Mangkang Festival 2021 Camp Northern Maram Women Organization NMWO ge 13th General Conference ngase hodokre cultural items sing utpa amadi Miss Mangkang contest pangthokpana thorom sige special highlight oigani hayeng loising kadaba festival asige ngase hodopagi thoromda Forest and Environment Minister Awangbo Nimai Manipur Legislative Assembly ke Deputy Speaker K. Robindro, MLA Francis Ngasokpana Festival Pangtok Leba Mafamda Hangteng na Sarubyaki Aduga KFNPD Minister T.S. Setarwata
Advisor to Chief Minister Health Dr. Sapam Ranjan amadi Kaksing Assembly Constituency ke MLA M Ramishona Chief Minister Galuinana Chief Minister Secretariat da Paminaki Tharum da wangang laduna Chief Minister Nong Tomambire na hai mangkang hai dibasi maram nupi singe annual spring festival ni masi maram ge lunar calendar da yumpham oidaka February ki haibadi leap year labor chahi ge March natraga Tingpui ki haibadi atei leap year later chahi ge April ge marini chanba numita pangthoi festival asina maram gi nupi sing asi civilization value kaya yamna khumang sauksan bagi habadu ulle aduga makhoi gi thaksika se lamsa sajana sangba singsu ulle haiki ana sugumba yamna historic oiba yamna traditionally well preserved orba maram community singi festivals aduga maroin particularly nupi singi festivals na ulle madudi koigi maram si maram haidu community emadi nupi singe kaya mo yamna civilization da mang thare loina na makhoi da naturally laiba makhoi gi discipline decency character everything maintain tawba adugumba zati kanglop adugumba maroin nupi kanglop ni haibasi masigi warisna tae aduna masigi wainadi research su oibanina ai wakham kaya hainingba mayam ama leragasu ai hairoge aduna athuba matamda covid ki situation jina kitang tharpaga loinana ai sungsoi soiduna maram dala aga koina tawda ba packet kada ba project aba inghang sing yebala koda isalisa sing ima sing ise sing ga mayam la koi unarga ari le da tanaba la koi de blessing loba phangjage Jain community ki senglaba thauram Mahabir Jayanti na lakpada Manipur gi Governor Dr. Nazma Heptulana Manipur miyam da thoidongna Jain ichin inau sangda ya phapauzen pirakle Governor ge pauzena lot Mahabir Santi amasung ahimsa gi dut amak oina miyoi babu nungsina bagi khuthangda aran khubam phangna bagi lambi takbi ma ke santi amasung nungsi sanana himinaba haiba pauzen bo ningsing tuna ma ke pokpage thoram pangthokle amade ma ke wakalon ingni chingna amasung ichin inau oina hingminaba haibadu ningsing la se haidi Manipur ge Chief Minister Nongthomam Biren Singana su lot Mahabir ge mapokuman thoram lakpa singda Manipur miyam da maro ina jan Itin inaw sangda yapa pauzan piraduna ahingsa amadi achumbagi dut oiriba lot Mahabir ge poktak sing ningsing duna tharam ase pangthokla se haidi District Police Thawal amadi volunteers of anti-COVID-19 Tawan District Manipur Lamdeng anina khusamna duna wangsang Lamdeng bazada Potsai sana thangna ba yoliba leiba lakliba passenger chalaba bus magic auto e-rickshaw amadi winga gari sing amadi passenger singda hauzik pandemic oiraga laina laisat ama oiraba covid ase ngakthokna ba haiduna marks uktabasing marks yenthoktuna ubanba amadi tr kaktuna punishment piba social distancing tohanba amadi consumption of pot gutka and tobacco in the public place asina changbasing ase miyamda bhava taminaba haiduna khongjang sathakhe Makatana Sotoban district mapang kudimakta drive ase leptana sathakigani masida praja kudimangna wakan taminaduna gamina pideba niyam asibo ngana saminasi Housing Malengi Manungda Indiana COVID-19 anaba amasung siba maseng han batarik libase aikoi prajana wakan tadabadigi ayam thokpani isa isana busak selabadi COVID laina ase laina ngauthopangam aroibada aikoi kudimangna Nomagi Manungda niyam ahom kutsa toina hamdopa social distancing tawbiba yumdagi mapanta hek thorakpa matamda mark soidana upiyo haina volunteers of anti-COVID-19 Tawan district Manipur lamding maikidagi niyamda pawjin supiki Khwai Nungseng Sinta Loke Advisor MA Javana Haikre Handak Gobrugi Laifamda Laishon Tisunda Ayet Papirakpa Habasi Laibak Thibani Ningsing Batok Tringai Matamdagi Manipur da Kundariba Maitai Singna Gobruna Kogleni Asupalaini Haina Puja Tawduna Lakpani Wafama Singa Sinung Press Club Ta Pomisanga Unabada Mahana Pondo Kibane Mahana Makatarduna Govindasi Temple Samkat Pagum Maitege Kwaidiki Senglaba Lifeham Land Gobru Lifeham Land Sangat Piu Communal Tokpayaba Kudimag Toktanaba Sarkana Miang Sangbi Haiki
खुदिंग की तमाम पदर पांथोक तब यादव लाई खुम की इलाज खुमी की पोषक अमल लेकर ना मसी अशुभ मतम द सरकार ने यंसिन विभाग लोइने ना लाई खुम बचत पता कराव में जाती है मन द फ्रूप अमद थमोई शोक द बद थमोई नागद बा वखन नुआय द थबक तौरी सिंसी अथुब मतम द थियो अगा बको फार मति चाबदन पीरगा मतुम दा सिगुम्बा इन सिंग पालिब लंगदम मसिदा मिटिंग गाय सिंग सिना थोगल लिब थोगो असि थोगनबगी प्रिपरेशन लहुम दरकार होय हाय वखन दुमै COVID-19 की लाइसट असिगे अनिसुबा वेब असिबो थिंगनबा खोंगतांका अमा ओइना मणिपुर गवर्नमेंट ना मणिपुर दा लैबा महि लोइसंग सेंक असिबो थिंगजनखिबबो असुंबा खोंगतांने हाइदुना ऑल मणिपुर रिकॉग्नाइज्ड प्राइवेट स्कूल्स वेलफेयर एसोसिएशन मणिपुर ना तरामना ओगले हाइदुना फोंदोरपग लोइना मणिपुर गवर्नमेंट ना मखाताबा ऑर्डर थोक्त्रिबा फाउक महि लोइसंग सेंक हांगबिगनो हाइना अपील तौरगले ngasi Manipur Press Club da All Manipur Recognized Private School Welfare Association Manipur gi Mihur Singha Unabada Association asage President Dorenda Khangam Banali Sangane Tarama Pandage COVID-19 gi laisit ase petribesin thungna Sandurapana Maram Oiraga Manipur da so matam sangna lockdown laikhiba amadi online da lairik tamba thoidongna mai pakpa ngamkidabana maram oiraga class 10 amadi 12 ke exam पांथोकदरिबा असिबो कैंसल तौरे हाइना अतुबदा लौथोक पिनबा एसोसिएशन असिना मरि लेनेबा संगे पुने संगसेलकले मणिपुर सरकार थोकेबो ओदर सिगे मायोक्ता अमदि एसोसिएशन लसिना हाइबा सिगे मायोक्ता कइगुम स्कूल सिंसिना आराम मोंग द एडमिशन तौरबा आराम मोंग द थाहु के मुसु फीजी लक्ष्य बिराबा आराम मोंग द गार्जियन सिंदा मेसेज खातना कोतना हेक थेंगनाबा मिकुप द मणिपुर लेबा सिविल सोसाइटी अमदि मणिपुर सरकार लोइना एसोसिएशन दा अथुबा मतमदा रिकॉग्निशन कैंसिल तोबा नत्रगना स्कूल दुदा अचौबा ह्यूज अमाउंट नमा पेनाल्टी मा कोइ पीननमा खोंजम अथु मतम संसन जरगनी Kuki Civ Association KCA Kengzoi Subdivision amasung Kuki Student Organization KSO Kengzoi Block ke thomisingna Paumi Kangbu amaga loinana Chandren District ke Kengzoi Subdivision ge manugda laidiba khulsinge sanggachagaliba amasung award apasing Yangsin minana bage khongsat Manipur amasung Myanmar laibak anige border da laidiba Manipur ge Molchamp village da Laikataba police station ke office laitaduna guest house village court amasung yum amada police officer amasung personnel sing laide Molsam khonge ningthau Thongsant allies Thongkhoshanna aikhoi ge pawida phongdorakpada Molsam police asi mapung phana mathok toba tarakpada hauzik lairiba mafam asi village court ama guest house ama amasung yum amada lairake Molsam police khakinatna Khengzoi Police ke personnel sing amasung at MR ke personnel sing puna security personnel Humbudra Marapurom laiba mapam ase yumlakta laibanina security ge oiba section thorang lokhalakpada khudong sataba kaya soidana mayona rangade Molsam hairiba Manipur ge ngamkhaita laiba Myanmar ge Bokanta hairiba town asiga thangnana laiba khula amane khula asiga Bokan town ga anige marakta friendship bridge amalai Tongan tongan ba lebak ani ozarabasu khul anigi miyoising satok sasin adum taunai mamang dagi hausik oiriba tangdu laita daba akan bai irangka ama leibanina amadi coronavirus ke orekliba phibam asida phawdo phawzen taunariba mafam ase akan ba ngak senbagi mathau taribani Manipur government na yarabadi Molsam police station ge Sang asi mapam saba ama yengbiduna sabiyo lamgi damakta de gamina piyo haiba mapam pa ado soidana pizage phongdorake yam bare ising sung ba yam bai aduga me su yam bai push de ba su ya aduna yaye makhai si government na yaye makhai si sa yin sang ji ga government ha ne ba su le ke mako yam bai aduna mako si in phau na ya te se Dari makai dia, government makai bila masih mati upang piu aja sih, aja ni. Manipur lenga ke Tribal Affairs and Hills ke Makada Tribal Health Center ama Molsam da nauna hangdukiba adu ge
medical officer in search oidiba Dr. Tongamna phongdorakpada hauzik center asida mahak masa tharaga nurse ahom lab technician ama driver ama amasung sakidar ama lai kulasida electric mai phangdaba mobile phone ge network phangdaba amasung ge isang phangdaba ge asoba problem leire electric phangdabana anaba kyadi test tongnaba lab ki equipment leirbasu test to yadre mobile phone network phaunaba phangdabana head office ga e paw phaunaba yabage matang laglabasu e paw phaunaba ngamdre maramasina khula asida leiriba wat pasanga se gamena menkhat pirabati ana laing badasu hena khudong sagane phongdorke all Manipur working journalists union ge general body meeting mathang tha mege tang amada pangthungna bagi notice thokiba adu hauze state asida covid-19 laichat ki phibam hena phasalakta banamaram oidaga state government disaster management act lisingani mangage makhada athingba kaya thamkibadage miyoi kundage hena punbage ayaba pidaba namaram oidaga all Manipur working journalists union ge annual general body meeting adu makhataba order ama thoktirwa phawba yethuklai haina union asage vice president na thadorpa cherolamana hairi Defense Minister Rajnath na Armed Forces Singna COVID-19 Tengnabada Kari Thaudang Loba Yabage Haibage Matangda video conference Tauduna Kananaina Craig. Meeting Aduda Sarugya Kibising Manungda Chief of Defense Staff Bipin Rawat, Chief of Naval Staff Admirals Karambir Singh, Chief of Army Staff General MF Naravane, Defense Secretary Dr. Ajay Kumar, Secretary Defense Production Sri Raj Kumar Chingbana Sarugyaki. Hauzikodiba COVID ki fiwam laksinaba honabada Armed Forces Singna administration da mateng pangnaba haiki loinana Armed Forces da miyamda thazaba thambadagi miyamna makoiba protection te pinenaba haizarakpa matamda mateng soidana pangnabasu minister na haiki. Megi tangamadagi hauduna anova vaccination strategy karamna thabakta onthokadage habige matangda center na states union territory singbu lamjingadori union health secretary Rajesh Bhushan amasung empower group on technology and the data management ge chairman Dr. R.S. Sarmana eco chain lotuna covid thengnanabagi lalong khanananabagi meeting ama pangthoktuna state union territory singna tawgadaba singe matangda phongdonakhi uploading kareki maru oibadusu panki state singna makoige hospital singna locally ba processing yamna kuptana yengsana bakhanganki nungtigi oina treatment anoba casing nungtigi sibagi masinge maramda kuptana yengsana basu khanganki hairi hauzak arobada maroiba pau amani pizari Chief Minister Nongthomam Birena Vessel Life Support Ambulance taramanga yantokre amadi video conferencing ge kuthangda Mangkang Festival 2021 hodokre Wangjing Lamding Bazada marks Uktabasing, fine the marks open craig. Loinana, COVID-19 Tengnabada Armed Forces Singna Kari Thaudang Loba Yabage Habige Matangda Defense Minister Rajnath na video conference ke kutangda Kanananya craig. Image Pogdam Asig de Matang Sidaloisare, Miang Tabiri Basumbo Amkana Krumse.